Manipur top trending news na tunga-tungan ba reliable source hindi lokat saraga mata-matam yu iba maru iba ipaw su patok pala kasunchari. Ahan ba pauda flight da power banks in ba yahan kidre. Ministry of Civil Aviation na flight da passenger sing na portable power banks sing sinabasi flight ki safety da kudong tiningai ohali hai na pungdo ki bagal na airline sing na safety ki jana kangron asi enforce tawtuna flight sing da power banks in ba yahan kidre hairi. Flight da power banks in ba ki ating basi matam khargi mangdagi thamduna lakrabasu airline sing na flight payam daida miyam da sinabiganu hai na laptop ta bagal na power bank sinabada ka hen ba miyeng changdana lakibani adubu safety rule enforcement gi saruk ama oina flight packetring aida mid year safety gi chana kanglo sing laptop ko matamda power bank sinabiganu haiba wafum yohan bagal na passenger sing da sinahandana ba akan ba section thawang lokat kre hari akang ai singa phongok kibada flight paina awang ba altitude ta power bank sinabana battery ka hena sagat handuna kebinda maiku tohalakpa yabag kudong charable hari Amarondana lepak simbatunga chalayaramba kitni gi trafficking racket thugaikre Maharashtra gi lawmi amana share torpa viral video amagi waridagi tihumgi tabak chatabada lepak simbatunga chalayaramba interstate amadi international kitni trafficking racket ama masak khangdoktuna thugaiba ngamkre hairi tihumgi tabak chatabada da India amasung Southeast Asia da pak chauna chalayaramba amasung lepa asigi senior medical professor singa mari lenana kitni trafficking network adu masak khangdoktuna thugaiba ngamkibani hairi case asi mamang sahi gi December da Maharashtra gi lawmi amana migi sendol singdok namgi damak mioi kya gi mateng logduna Cambodia da chatuna mahaki kini lupa lakh nipan di yon ki haina pungdorak taw matong police na thihumgi thabak chathabada kidney transplant amada lupa lakh marfu fawba logduna loan yada ma ongda thabak torumba trafficking racket ama leire haiba khangba ngamlaki bani hairi yes asigi mari lenana police na Tamil Nadu gi Star Kims Hospital da uba doctor Ras Ranam amasung Delhi da leiba Rabinder Pal ko doctor ani fagat ki Police na makatan tihumgi thabak chathabada doctor singa sina kini transplant tawda lupa lakh yangkhai dagi lakh marfu fawba lawi hari aduga kidney donor singdana supna dagi lupa lakh manga dagi na nipan fawba pi haibagi wafam tambakli loinana yadaba maongda chathaba trafficking asi India amasung Southeast Asia gi Cambodia na singba lepak singda leiba private hospital singda chatharakibani hairi kini trafficking racket asi agency thadukna tunga ruhumda leiba migi sendolna khwang koerba mioi singbu target tawduna social media gi kidney donor community haiba Pesing ikutangda atu matamda sel panghanduna waba kokhan gani haina lamjingduna kidney trafficking itabak toromsing si chatarmani hairi makha tarpada MLA Paulilal Haukipki gari amadagi drug amasung nongmai sis tawki hairuduna yes adu NCB New Delhi da investigation chathan view haina chief secretary amasung DGP da wakalakre kumja 2022 gi February amasung March da tangkak ani thokna pangthokiba taragani thoisuba Manipur Legislative Assembly gi mikalda General Drive ki reserve seat oiriba Saikot Assembly constituency dagi BJP gi tiketa mai pal kipa party asigi MLA Paulinan Haukip ki gari singi manungda amadagi yama bedrak amasung puchukalai sing sistau ki haiba wapam phongdoloduna tawdu asida MLA asi senabana police na handle to ngamre maram asina case asigi investigation ningthijana sathanabi damak case asi Narcotic Control Bureau NCB Delhi da kusina view haina chief secretary amasung district general of police DGP da wakat kre hairi pawse asina phangba officially documenta yumpham oibag pawgi matungina wakat asi mapal kangjibung maningi pawna kechelda head office oiriba kanglaipa kanba loop KKL Manipur gi secretary general Wangcha yungam khai ngakpana khujek piduna December 13 2025 ta chief secretary Dr Punit Kumar Goyal amadi DGP Rajiv Singha da official oina pisinkhibani hairi lamai ani panbo wakat cherol sigi number na SG/2025/000225 ni hairi aibo wakat cherol asi numit pimakta da chief secretary gi office na RR number 1468 amasung PHQ Manipur da leiba DGP gi office na official oiba sil singnamduna receipt tawki hairi zero asina chief secretary amasung DGP da wakat libana yakhig mapan Saikot SD Assembly constituency gi MLA Paulinal Haukip ini haiba belonging to Paulinal Haukip ki gari amadagi kuntraga taret AR na drug amasung kuchukulai sing sistawre haiba wapum phongdokli tawdu asigi matangda NCB na SIT ama constitute tohon biu natragana case asi Narcotic Control Bureau NCB Delhi da kusna view handing over to view hai basini loinana thawdu asi December 2025 da thokpani haiba wakat cherol asina mayek singna phongdok baga loinana contractor Assam Rifles na yakagi mapal Saikot SD Assembly constituency gi MLA oiba Paulinal Haukip kini haiba gari amadagi yamlaba drug sing amasung kuchukalai singhat manaktagi sistauki hairi makha tarpada Indian sing yari makai Peninsula da chattanaba kankre Malemda thawgi resource khwadi yam leriba Peninsula amadi US ki marakta oirakliba pibam asi namaram oiraga India legangna lepa asigi miyamda matam kharadi Peninsula da matau tadabadi tatoksin tawdabana apaba oigani haibagi poktak pirakre India ki External Affairs Ministry na hojik Peninsula da leriba Indian singda yam section lainana bamasung
ꯃꯊꯧ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯐꯤꯚꯝ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯏꯟꯗꯤꯌꯥꯟꯁꯤꯡ ꯑꯦꯚꯥꯀꯦꯠ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯑꯦꯁꯅ ꯄꯦꯅꯤꯟꯁꯨꯂꯥꯒꯤ ꯀꯣꯅꯨꯡ ꯀꯥꯔꯥꯀꯥꯁꯇ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯁ ꯃꯗꯨꯔꯣꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯌꯨꯑꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯔꯥꯡꯅꯕ ꯑꯃ ꯊꯣꯛꯍꯜꯂꯦ꯫ ꯌꯨꯑꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯌꯨꯑꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯌꯨꯑꯦꯁꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯗꯨꯔꯣ ꯐꯥꯈꯤꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯚꯦꯅꯦꯖꯨꯂꯥ ꯈꯛꯇꯗ ꯅꯠꯇꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯀꯌꯥꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯁꯣꯛꯂꯛꯄꯒꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅꯗꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯊꯥꯎꯗ ꯃꯤꯇꯥꯕ ꯑꯣꯏꯅ ꯎꯔꯤ ꯍꯥꯏꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫